Bethany Diaspora Church ki nungsi jarabai chilinau marup mapang sing ahan bamaktada kanbima bapu Prabhu Jisu Krista ki mingda nungsi bagi salam pijari ichilinau sing asi tang kun nithoi February 2026 numajing numit asi ishor na ikhoi bu uhan biduna mahaki sing laba achumba wahai asibu paminaduna amaga pukning thogat mina bagi mata masi ishor na panghanbire masigidamangta ishor bu thagat minasi ngasi ekhoi gi text asi James chapter 3 verses 9 to 12 asi oigani ekhoi lai asibu lan season na bagi matang da James na iba lairik asidagi ekhoi makha samthana yingminagani maru aina James na pongdok liba asi these things ought not to be so masi khuding haibadi hairiba sing asi asumna oiroidabani haibagi matang asida ekhoi ngaktang pukning thadaminasi text asi pathok sage Manipuri ki Bible da James chapter 3 ki verses 9 to 12 lai asina ekhoi na ipa ishor bu thagatli masina ishor ki maong da sem khraba mibu ekhoi na serap tawi chin amatadagi thagatpa amasung serap tauba thoklai eigi ichin inausa hairibasing asi asumna oiroidabani iput amatadagi athumba amasung akhaba ising thoklakpra eigi ichin inausa hayit pambi da chorphol panba yabra natraga angur pambi da hayit panba yabra matau asumna iput amana thumhigi amasung athumba ising thokhanba ngamde ichile now sing ngasai panjakhiba adugumna the misuse of the tongue is focus of this text masigi text asida James na focus tawriba asi lay asibulan sijinaba asigi matangdani masi gi problem asi ngasi su ekhoi gi leiriba prithvi asida asum namak chauna problem asi ekhoi na uba phangi masi gi problem asi ekhoi karam haina solve tawgani masidagi ekhoi karam haina lapthokani haibasi wakhan ekhoi tawba darkar oi ekhoi na lan na sijinaba asi thadok laga karamaina achumba aphaba aduda ekhoi gi lai asi sijinagani haibagi matangda yamna phajana marik chumna ekhoi khangba haibasi ekhoi gi damakta yamna tangai phade ichili now sing ekhoi na pathokhi ba text aduda yamna mayek sing takpi the tongue is used to bless God the Father lai asi ekhoi na ipa ishor bu thagat pada sijinai masi aphaba lomda ekhoi gi lai adubu sijinabani this is a good and proper use of the tongue. We should bless our Father ekoina ishor ipa ishor bu thagat kadabani. We have many examples ekoina emulate tawba yaba yengba yaba examples kaya ekoina uba phange the psalmist psalm asibu iriba psalmist sing aduga the apostles singi punsida ekoina yengba kanda makoina ishor bu thagat pa asi asuki matik mayek seng na ekhoi na upa phange
They show us how we should use our tongue wisely. Aikhoigi lay asi karamaina yamna haisingna yamna phajana achumbada sizinnagadage haibagi maram asida makoina ikhoibu uhanbi. Aduna, the tongue should be put to good use. Aikhoigi lay asi aphaba sizinnaba aduda aikhoigi lay asi thamba darkar oye maduda ikoi sizinaba darkar oye. Kari karida to share the gospel aikhoina Prabhu Jisu Krista gi kanbibagi nungai khraba wapau asi sandokpada aikhoigi lay sizinaba yai. To offer praise aduga ishor bu thagat pagi damakta aikhoigi lay sizinaba yai. To sing hymns ishor gi thagat pagi isai mayam asi aikhoina sakpada aikhoigi lay sizinaba yai. To give words of comfort thamoi kai duna lay khraba mi singbu themjin biba wahai adu aikhoina ngangbada aikhoigi lay asi sizinaba yai. To speak words of truth achumba wahai sing adu phongdokpada aikhoigi lay sizinaba yai. Yamna laibak thibadi mi kaya kayana makhoigi lay adubu phattaba aranba aduda makhoina sizinnaduna mi kaya kayabu makhoigi lay aduna sirap tauba mayam asi ngasisu aikhoina thengnaduna layri. Masi tasengna aikhoina Bible gi matung ina yengba kanda lay adu aranbada sizinnaba aduni. The tongue can be very abusive. Aikhoigi lay asi yamna kari haigani yamna abusive oiba yamna lana sizinaba yai haibasi aikhoina khangi. Masi aikoi cheksindrabadi masi oiba yabani. Mi kharadi very judgmental migi matangda makhoina wa ngangba aduga mibu aduni adani haina makhoina wayenba aduga it is harmful aikhoigi lay asi lana sizinaba matamda masina yamna migi damakta akaiba mayam ama thohalle. It condemns aikhoigi lay asina ngasai haibugumna mibu condemn tauba mibu maran siba mibu hanthana ngangba aduga migi asoiba khaktang adu puthoklaga ngangba mayam asi aikhoina uba phange. Aduga it curses people we do not like. Aduga aikhoina pamdaba aikhoina yadaba mising adu masigi lay asina asumaina sraf tawi. Masi mayam asi aikhoina yengba kanda lay asibu yamna lana sizinaba adugi mahai ngaktani. But mankind is made in the image of God. Adumakpu aikhoina ningsinggadabadi aikhoina sraf tawriba mising ase aikhoina yengningdaba aikhoina yadaba oiba tarabasu mioibasi ishwarna magi saktam lauraga semba ngaktani haibasi aikoi ningsinggadabani masi kauba yade. Is there not the danger of blaspheming God? Ishwarbu haithiba asida aikhoigi damakta awaba laibak thiba adu thungla oi haiba yade. Masi aikhoigi damakta yamna danger oibani. Masi aikhoina khangi. Is there not the danger of being partial? Aikoi migi ma yenglaga aikhoina thabak tauba ngangba matamda madu aikhoigi damakta danger oidabra haibasi aikhoina ningsinggadabani. Actually now sing ngasai hairiba adugumna aikhoigi lay asi ishorbu thagatpada sizinaba ngahak lairagana mibu aikhoina sirap taubada amuk sizinaba masi aikhoina yengba kanda very inconsistent use of the tongue. Aikhoigi lay asi phajana aikoi sizinnadaba haibasi masina utpani. Ichili now sing aikhoigi lay asina nakan amaromda ishorbu thagatpa aduga nakan amaromda mi singbu sirap tauba curse tauba haibasi masi oiba yade. Masi aikhoina yengba kanda aikoi inconsistency se karamaina laibno haiba kanda being hypocritical aikhoina
mapan thongda afaba saba afaba ngang ba saba masi tauba kanda aikoi gi lei asi ngasai gi ishor bu thagat lamba lei adu amuka sigumba chumdaba sida aikoina muk sijinaba aduga being partial mima yinglaga misak mima yinglaga ngangba aduga being judgmental aduga being insincere sincere thamoi sengdaba aduga being sinfully vindictive mibu kari haigani magi marangi matung inna adumaina chairak pihanba asigi damakta aikoina mayam ngangba mayam ase masi aikoi gi lei ase inconsistency oye haibasi aikoina masida uba phangmani iselana ausing aduna apostle James na masida nature bu lauraga masigi argument asi khara taubani madudi karino haiba kanda the natural spring ising iput asi aikoina yingba kanda it cannot bring forth fresh water yamna afaba ising amadi akhaba ising asi same source iput amatadagi thokminarakte haibasi aikoina khangi this is impossible masi oithoktabani masi James na masi aikoibu bhap tarana bagi damakta takpi bani it cannot bring forth salt water and fresh water thumyak pa ising amadi yamna fresh oiba afaba thakpa yaba sijinaba yaba ising adu hujiki hairiba ising iput makun amakhaktangdagi masi thokminarpa haibasi masi oithokte aina 2011 13 dani Bhutan da agi marup singa Assam dagi marup singa chatle chatpa matamda aikoi kari haye garam pani haina mafam amada aikoi chatle masida kari tawbano haiba kanda lok asida yamna fresh oiba ising si chele madugi ising si yamna ingba yamna sengba thakpa phawba yaba ising si phajaba yamna luba ising si chele adugi nakan asida iput ama thoe madugi iput adu thumyak pa aduga lumbu saba maru aina masi lumbu saba hot spring haiba tare ngasai gi garam pani haibasi madudagi thoe adumakpu mafam amadagi natraga makhun amadagi makhoi si thokminarakte nakan da masi thokpani aduna ichilinaw sing karigumba ising asaba thokphamduda ising ingbasi thoklakpa haibasi oithokte aduna ising ingbasina nakanduda chele ising asabduna nakan amadudagi thoklae asigumna ngasaigi hairiba spring iput asida akhaba ising natraga thumyakpa ising amadi fresh water haibasi thokminarakpa haibasidi oiba yadabani adugumna aikoigi lei ase ishorbu thagatpada sijinaba mibu curse tauba mibu shrap tauba sijinaba lana sijinaba mibu aikoina haithiba mibu condemn tauba mayam asida aikoigi lei ase amuk sijinaba haibasi masi taubada ishorgi aningba oide aduna ngasaigi aikoigi topic aduda masi oiroidabani haibani loina na ichilinaw sing upambi gisu amuka pangkhak tawe the trees upambi sing ase the fig tree cannot bear olives ngasaigi aikoina pariba text aduda yingba kanda ichilinaw sing verse 11 dagi iput amata dagi athumba amasung akhaba ising tholak pra aigi ichininaw sa hayik pambi da chorphol panba yabra haibani olives asi fig tree dagi hayik pambi dagi tholakpa natraga palakpa haibase masisu oithokte aduga grape angur asisu hayik pambi dagi
ꯀꯩꯗꯧꯉꯩꯗꯁꯨ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯪꯒꯨꯔ ꯍꯥꯏꯔꯤꯕ ꯍꯩ ꯑꯁꯤ ꯊꯣꯛꯂꯛꯄ ꯍꯧꯅꯗꯦ ꯍꯥꯏꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯌꯦꯛ ꯁꯦꯡꯍꯜꯂꯦ there should be consistency ꯃꯁꯤ ꯇꯣꯏꯅ ꯇꯠꯇꯅ ꯑꯣꯏꯔꯤꯕ ꯑꯗꯨ ꯆꯞ ꯆꯥꯅ ꯑꯣꯏꯐꯝ ꯊꯣꯛꯏ nature bears testimony ꯃꯁꯤ nature-ꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯥꯈꯤ ꯑꯣꯏꯕꯅꯤ God expects knowledge ꯏꯁꯣꯔꯅꯁꯨ ꯃꯁꯤꯗꯒꯤ ꯍꯟꯊꯅ expect ꯇꯧꯗꯦ we must expect knowledge also ꯃꯁꯤꯒ ꯈꯦꯠꯅꯕ ꯑꯩꯈꯣꯏꯁꯨ expect ꯇꯧꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ nature ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯥꯈꯤ ꯑꯣꯏꯕꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯁꯤꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯃꯤꯕꯨ ꯀꯔꯁ ꯇꯧꯕ ꯑꯐꯕꯗ ꯁꯤꯖꯤꯟꯅꯕ ꯑꯃꯨꯛ ꯑꯐꯠꯇꯕꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯗꯨꯗꯤ ꯀꯗꯥꯏꯗ ꯎꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ Psalm number 12ꯒꯤ verses 1 to 4 ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯕ ꯀꯥꯟꯗ ꯎꯕ ꯐꯪꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ Psalmꯒꯤ ꯊꯥꯒꯠ ꯏꯁꯩ 12 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯇꯥꯔꯕꯗꯤ verse 1 to 4 ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯄꯤꯌꯦ ꯑꯩꯅ ꯃꯅꯤꯄꯨꯔꯤꯒꯤ ꯕꯥꯏꯕꯜꯗꯒꯤ ꯄꯥꯊꯣꯛꯆꯒꯦ ꯃꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ ꯍꯦ ꯖꯦꯍꯣꯚꯥ ꯀꯟꯕꯤꯌꯨ ꯃꯔꯝꯗꯤ ꯏꯁꯣꯔ ꯅꯤꯡꯕ ꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯤꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯖꯕ ꯌꯥꯕ ꯃꯤꯁꯤꯡ ꯃꯥꯡꯁꯤꯜꯂꯛꯂꯤ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯧꯅꯝ ꯇꯧꯗꯨꯅ ꯉꯥꯡꯉꯤ ꯆꯤꯔꯣꯟ ꯇꯧꯕ ꯆꯤꯟꯕꯥꯟꯅ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯨꯅ ꯃꯈꯣꯏꯅ ꯋꯥ ꯉꯥꯡꯉꯤ ꯖꯦꯍꯣꯚꯥꯅ ꯀꯛꯊꯠꯀꯅꯤ ꯆꯤꯔꯣꯟ ꯇꯧꯕ ꯆꯤꯟꯕꯥꯟ ꯄꯨꯝꯅꯃꯛ ꯅꯥꯄꯟ ꯇꯧꯗꯨꯅ ꯉꯥꯡꯕ ꯂꯩ ꯃꯈꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯅ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯕꯥꯟꯗꯤ ꯏꯁꯥꯃꯛꯀꯤꯅꯤ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯃꯄꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯉꯥꯡꯉꯤ ꯃꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯏꯁꯣꯔꯕꯨ ꯈꯪꯗꯕ wicked ꯐꯠꯇ꯭ꯔꯕ ꯄꯥꯞ ꯆꯦꯟꯕꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯕꯁꯦ ꯍꯥꯏꯕ ꯀꯥꯟꯗ idle words are spoken ꯃꯈꯣꯏꯅ ꯐꯠꯇꯕ ꯋꯥꯍꯩ ꯃꯌꯥꯝ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯑꯦ flattering words are used ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯆꯤꯟꯕꯥꯟ ꯑꯁꯤꯅ ꯑꯣꯏꯗꯕ ꯄꯥꯗꯕ ꯃꯌꯥꯝ ꯑꯁꯤ ꯉꯥꯡꯗꯨꯅ ꯃꯈꯣꯏꯅ ꯂꯩꯌꯦ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯌꯥꯝꯅ ꯕꯣꯁ ꯇꯧꯕ ꯌꯥꯝꯅ ꯄ꯭ꯔꯥꯎꯗ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯉꯥꯡꯉꯤ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯔꯦꯁꯄꯣꯟꯁ ꯑꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯏꯁꯣꯔꯅ ꯀꯔꯝꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯌꯦ ꯍꯥꯏꯕ ꯀꯥꯟꯗ he will cut off all who flatter ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯀꯛꯊꯠꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ he will deal with the tongue that speaks arrogantly ꯌꯥꯝꯅ ꯄꯣꯡꯅ ꯆꯥꯎꯊꯣꯛꯅ ꯉꯥꯡꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯣꯔꯅ ꯂꯣꯏꯅ ꯗꯤꯜ ꯇꯧꯒꯅꯤ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤ ꯂꯩꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯎꯕ ꯐꯪꯉꯦ ꯃꯁꯤꯒꯤ ꯇꯥꯏꯑꯣꯟꯅꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯏꯁꯣꯔꯅ ꯉꯥꯡꯕ ꯋꯥꯍꯩꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯂꯩꯌꯦ Psalm number 12ꯒꯤ verse 6ꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯔꯒ ꯃꯁꯤ ꯎꯕ ꯐꯪꯉꯦ 6 to 7 ꯖꯦꯍꯣꯚꯥꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯋꯥꯁꯤꯡꯅꯤ ꯂꯩꯕꯥꯛꯀꯤ ꯃꯤꯐꯝꯗ ꯆꯥꯡ ꯌꯦꯡꯂꯕ ꯂꯨꯄꯥꯒꯨꯝꯕꯅꯤ ꯇꯔꯦꯠꯂꯛ ꯐꯨꯗꯣꯡꯂꯕ ꯍꯦ ꯖꯦꯍꯣꯚꯥ ꯃꯈꯣꯏꯕꯨ ꯊꯝꯕꯤꯌꯨ ꯃꯤꯔꯣꯟ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯃꯝꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯛ ꯁꯦꯟꯕꯤꯌꯨ ꯍꯥꯏꯌꯦ God speaks only pure words ꯏꯁꯣꯔꯅ ꯉꯥꯡꯕ ꯋꯥꯍꯩꯁꯤꯡꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩ ꯉꯥꯛꯇ ꯉꯥꯡꯉꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯉꯁꯥꯏꯒꯤ silver purified tauba 7 times taretlak
purify tauba sengdohan khraba adugumba lupa or silver aduga changnam nei haye. God will preserve His words. Maram aduna Ishwar na mahaki wahai sing adudi preserve tawgani ngak tu na thamgani. Adumak po ngasay gi flattering words ngang ba, idle words ngang ba, aduga yam na chauthok na wa ngang ba mayam adudi Ishwar na kaktat gani manghan gani haye. Ichili now sing. Akhoi gi challenge karino masi taraga Psalm number 39 gi verse 1 aduda akhoi na paraga masi akhoi gi challenge si karino haibasi akhoi na khangjagani. Aduna ai Psalm number 39 asi pathok chage verse 1 asida. Psalm number 39 gi verse 1 asida smaina yamna phajana iba aina haiki aina aigi ichat itau cheksingani aigi iraina pak taudanaba aina ichin yachan chanjagani aigi mangda Ishwar ningdaba mi leiringaida. Ichili now sing masini akhoi gi challenge asi. Let us guard our ways. Akhoi gi irai asi, akhoi gi chin asi, akhoi na cheksin na sijinnaba masi yamna darkar oye. Cheksin jaba yamna darkar oye. Aduga let us restrain our mouth. Akhoi gi irai asina pap tawdanaba ichin ase yachan chanjaba haibasi yamna mathau tai. Aduga akhoi gi lei asina ilai lai na akhoi pap ta tahandanaba akhoi hotnaba si masi akhoi gi damakta yamna darkar oiba aduni. Ichili now sing lei asi akhoi na nahandagi parakhiba adugi matungina yamna piklaba akhoi gi hakchang asida yauriba potsak amani. Adumakpu masina akaiba mayam ama thohalle. Masi maigumna su Ishwar gi wahai asina James na pangkak tawe. Aduga masina kayamok migi punsida akaiba thohanba yabra. Aigi punsi isa gi punsida su kayamok akaiba thohanba yabra haibase akhoi na khangi. Aduna ichili now sing akhoi gi lei ase sijinaba yam cheksin madarkar oi. Akhoi gi lei asi akhoi na wahai wa ngang thoktringaida phajana akhoi munna khanba darkar oi. Akhoi gi lei asi isa na yachan chanjaba masi mathau tabani. Aduga akhoi gi lei asina pap tawdanaba akhoi na kari tawgani haibasi Ishwar gi shastra asina takpire. Masi akhoi ningsinglaga yamna cheksina laisi. Akhoi Ishwar bu thagatsi Ishwar gi achumba afaba lomanai-daba punsi phangnanabagi lambi gospel Prabhu Jesu Christa gi kanbibagi nungai khraba pau ase khoi sandokpada sijinasi mibu pukning thogat piba mibu themjen biba aduga afaba achumba ngangbada akhoi gi lai sijinasi Ishwar na akhoi bu hena bor pina bigani khodingmak asigi damakta akhoi na Ishwar da mahaktang pathana tawminasi. Wangthoi sengthoi raba sargada laiba ipai Ishwar na haknai khoi bu nungsibiduna ngasi su amuk hanna lei asibu karamhaina sijinagani haibagi matangda amuk hanna James na takpiba ase khoi pathok minaduna akhoi pukning thogat minare nahakna achumba afaba takpibagi damakta na puthagat sabani. Akhoi gi lei ase yamna cheksinna ngak senduna thamba aduga isa gi lei ase khoi na yachan chanjaduna pap tawdanaba phattaba wahai sing ngangthoktanaba akhoi cheksin thorang ase mapung phana loba ngamnanaba nahaknai khoi bu takpire masi akhoi na akhoi gi punsida apply tawba ngamnanaba pangal pinabiyo. Loina nai pai Ishwar khoi gi chinban asina nahak pu thagatpa nahaki wahai bu phongdokpa aduga gospel bu share tawba achumba ngangba mibu thogat piba mibu themjen biba adugumba wahai sing adu akhoi na ngangthokpa ngamnanaba nahakna bor pinabiyo. Akhoi asoiba kaya leirabsu nahakna kokpiyo ngakpiyo mamangda akhoi gi lei asibu isa na cheksin jadaduna
ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛꯅ ꯀꯣꯛꯄꯤꯌꯨ ꯇꯥꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯕꯣꯔ ꯑꯗꯨ ꯅꯍꯥꯛꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯗꯤꯡꯃꯛꯁꯤꯒꯤꯗꯃꯛꯇ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ ꯊꯦꯡꯛ ꯌꯨ ꯏꯁꯣꯔꯅ ꯃꯌꯥꯝꯕꯨ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ